Manipur Universitygi awang thangba Catholic School ga tainaba lambi ngasidagi rigid payment gi thakta semgatpa houkhre. Lambi thong sembada politics tawroi mayamna su tawbirakanu haina langthabal MLA Karam Syamna phongdokre. Manipur lengaki mityeng makhada PWD Highway South amadi Amir and Ericon Joint Venture Construction Company New Delhi na semba horiba lambi asi phibam yengsiladuna MLA Karam Syamna Manipur Universitygi awang thangba makha thangba lambi sing yauna Haibok Jing Amadi Langtabal Thong Amadi Thong Amanbi Powder Labor Lambi Kuntra Manga Atu Matamda rigid payment quality labor Lambi Sungsoi Shoidana Oregani Haina Pondoki. Kai Kunabutali Loinana Koi PWD Environment Highway South Ki the EE Aure A Aure Company की आपका क्या पोस्ट है? प्रोजेक्ट हेड। ओके, कंपनी का भी आदमी है अभी मरुइना आई लंगदबाल केंद्र की प्रजा सिंगदा लंबी थोंग सेमकपगी अदि नुंगाइबगी प्रॉब्लम जगेना मरुइना तौबनी अदुना लंबी थोंग सेमदा आई पॉलिटिक्स तौबदी पामदबनी अदुबो प्रॉब्लम खरा थोलकपदगी अदि ब्रीफिंग अमा पी दयादना मीडिया की मतेंग मरुइना लौजबनी अखोई हुसी रेजिट पेमेंट दा लंगदबाल केंद्र की ओइना यावरिसी यूनिवर्सिटी की मखा थंगबा सिगी अवांग थंगबा मखा थंगबा कुमोंग सेंगलुंगबा लेरक अदुगा सिंगथक की अप टू अकोई हाइबोक सिंग ताबा अदुगा सिगी थोंग अमन बी ताबा सिदगी कवर तौरगा अवांग थंगबा सिदा लंबी कुंट्रा मंगा यावरी अदुना यामना क्वालिटी लेबा लंबी नि सेंगदोइसे अदुमासी हाना पालंबा गवर्नमेंट दुगी proposal ni plan ni to masih to bagi damangda anake kame muthagoda phongdoi aduga lambi si sema pakanda koi local gi praja sina cooperation si yamna pipi ba ma mathau tai adi drain yamna yauri de lambi phajana sema pakoppa tawba kana lam sokpa khotpa tawpuna singwa sida koi kitang mayam sina di cooperation pipi wa haibasi ma han bada thamjage aduna hojik se koi Unit 4 sina mafam mari semgalakadamina adi kharagra yengaga kana dana semapagi adugi matakta Suez gi pipe lakada ba khotkada gi problem jo kitang lai adubo most positively yamna athuba matamda adi concrete hojiki rigid pavement gi afaba lambi amadi sungsoi choidana adi phangagani supervision na state government na tawgadabani aduga hojiki company sina Amir and Ericon Joint Venture कौवा दिल्ली का बेस होगा आपका कंपनी कहाँ का है दिल्ली का है कहाँ का है दिल्ली का हेडक्वार्टर है अदुना थबक से खरा क्वालिटी लेना सुरक्षनी है बगी थाजब ले अदुगा प्रजा की सुनुंगाई बदु सोइदना लेरगनी अदुना हुजिक से याम नुंगाई तब हाई तारे अकोई कनाउ मखरना लंबी थोंग सेम्ब सिदा हेदा पॉलिटिक्स तौसनबा ngaki mamangda maitai lamkhai dagina hyangdang tabase ai husik thengnare tata phaijallaga praja mayam chaliba lambi du salhandaba block toksanba maiben sing thuaga yes moi ye aningba apamba laga MLA da haiba lambi thong sembi o haiba kasu kaide ado ai isane sabu wahan jagadaba saubra lambi adi major departmental road ni asi block toksallaga si hauribi adagi naring mundin hyangdang phaugiba ato pa line phaugiba mayam du block toksalagadi ai huji sanga ga haijarame asi program da CRF da karor manga ga lang maudragi adi sanction lairabani ada tender gi process da PR gi peronina kitang difficulties laibagi nong ni ngaina bani aduna eta lambi thingaga thingdraga natragana मियाम द शो तौरगा तौगदब नते इलेक्टेड मेंबर केंद्र सिगी लाग नोम हाइबे याय वारी सानरगा तौबे याय फजना अंडरस्टैंडिंग द थबक तो करिनो हाइबदो अदो थिंगजलगा तहवे अदो याम नुंगाइते आइनदी अदे प्रजा की इंटरेस्ट तौविरिबा थबक तो आई एप्रिशिएट तौवे तौबदबो समाइना लंबी हेता ब्लॉक तौना कोतना चौबा तता मा थिंगजलगा थमजलगा मीम द चलंदबसे इलीगल होगनी अदो मदु लौथु हाइबो वफमसे आई थमजरमनी अदुगा अरोइबदा मतम खरगी ममांगदा नहान
sigi kawa tainjam lerakta lambi si yamna fattabadagi aina second amani khachalaga lambi si hi thongba yare aduna masi aikhoi gi mathakta honorable prime minister da lambi samena complaint tauba governor da complaint tauba chief secretary da tauba vigilance takwa RTI thajanba aduga akoi PIL court ta thajanna lambi chahi mari manga si lambi su semba yadaba paisa su phithokpa yadaba any development program su paikhatpa yadaba na haiba kanda hojiki thingi ba kangbu du tata tawra thingi ba kangbu sina politicalize tawraga MLA na oidaba ngangaga prajabu minam sori tawdana tawre haidana uhanbagi pot ama social media da adi thagal khiba lei adu MLA na wa ngangba kanda oidaba padaba heta ngangba yaba nati ai mi maming lawdana khotna sumbaranti se kya tawning dawni adubu mayam du uchage yengbining chingbiyo honorable hamba sigi Narendra Modi Prime Minister da anagi ex MLA ama khangna lambi si semagi matang da si thi iraga police agi report ko katna so harassment adi tauki adugi matungda adi with document lairaga haibani adugi chief secretary da ma si thi lambi si ki matang da adi chief secretary ni ram matungda vigilance thai adagi akoi RTI thajale adugi mathangda PIL thadana kotna court ki honorable court ki sida High Court of Chief Justice sida PIL thadana kotna disturb tawba court pa mayam ama thokre ado asengba achumbo wafam haibadu MLA na oidaba ngangba dawna adi prajada uhalle ado akoi aina ai request de lambi thong sembada ai samak MLA orga ju ai politics tawroi mayam na su tawbirakano cooperation pibiyo mana da unnecessary headaches oilaga lambi fatraga lambi nuaitraga randi tawne abudi adu punsi gi jumai pa oiba kana bu su phang oiba sumbasna maram oiraktana ai media gi mating laudra su yai na khalam magi matang da si thi iraga police gi report ko katna so harassment adi tauki adugi matungda adi with document lairaga haibani adugi chief secretary da ma si thi lambi si ki matangda adi chief secretary ni ram matungda vigilance thai adagi akoi RTI thajale adugi mathangda PIL thadana kotna court ki honorable court ki sida High Court of Chief Justice sida PIL thadana kotna disturb tawba court pa mayam ama thokre ado asengba achumbo wafam haibadu MLA na oidaba ngangba dawna adi prajada uhalle ado akoi aina ai request de lambi thong sembada ai samak MLA orga ju ai politics tawroi mayam na su tawbirakano cooperation pibiyo kana da unnecessary headaches oilaga lambi fatraga lambi nuaitraga randi tawne abudi adu punsi gi jumai pa oiba kana bu su phang oiba sumbasna maram oiraktana ai media gi mating laudra su yai na khalamani thaba oina tawraga loireno adu bu lambi da achauba gari block tok salakwa lambi ta kai kana hairakwa adagi pura politicalize orga oida pada mayam ama ngang pusna maram oidana masi ai langdwal kendri praja singda nganna ba yadre na sigi matagi thamjarakpani adugo huji atopa amana tender process ni kitang heda sangi hairangoi thongdagi namul mapan phauraga asigi mantri khonggi makha gi lampak sibogda PMJSY da lupa crore ongi thawak yaurga leire adu tender do toboda kitang chayet na ba khoyet na ba khare heta leiba khopasi adum thoi Manipur ni na adum bagi matam khara ngaina ba sigi advantage lauraga adi akoi ranti tawjariba adagi kendra sigi development da lambi thong chemada saukhatna ba tawjari bisi adi victimize tawge honar ba manba thong sinje lepio stop tawbiyo aduga akoi thagat ba jo aije andang lambi mapan sengreba ai highway south ki engineer sing kai sing tawraga mayam loi ubiri ne ba sem da bugidam ta di complaint tawda kai sukai de sem da bugidam ta ngang ba kai sukai de
अदो तौरीबा अफब थबकदुसु अखोय एनकरेज तौसेबा अखोय दि लंबी मापन हंदक एमएलए ना अदुसु केस विड्रॉ तौनरबा मतुंदा सेमगिबनेबा अदुना आईगी रिक्वेस्ट कंपनी ने हिंदी में कहेगा कंपनी आप थोड़ा एक्टिवली काम करना जरूरी है। हमारा कंस्टिट्यूएंसी में बहुत पॉलिटिक्स है और इंजीनियर सिंह दी अदुम फजना फुली कोऑपरेट तौबिरी तौसु तौगनी अदुना अथुबा मतमदा लंबी सिंगे अदि कंपनी नसु अदुगा इंजीनियर की साइटेसु थबोइनो ओंथोकनाबो होनाबदा मतेंग पांगनासी अखुइनसु पांगबा याबा पांगजगे हाइबो ओफनजि थमजरगा मीडिया की फ्रेंड अदुगा लंगनाबाल के नरी प्रजा सिंह ऑफिशियल सिंह अरोय बोइनी काय खुमनो चरी थैंक यू अदो सिबु सिनु फै केना वनम जागे मीसिंगे सिमदा साइ अदुगा नावरेम लाई काय सिला अदुगा खरा येंगा सिनरगा खरा हमदा तौसि आप भी हम लोग थोड़ा सा ब्रीफिंग करेगा आप भी हम लोग